Tribal Singilam Oiriba Churachanpur Kangpokpi amasung Moreda logi wangmada Meitei Singna Khundaduna Khunda Leitariba Lam Singase Chatna Handana Tribal Singda Sinanaba Kuki Organization for Human Rights Trust Kohurna National Commission for Scheduled Tribe ki Chairman da Aiba Cherol Piduna Pisinkhre Kohur ge Chairman SH Benjamin Mate na Khudek Piraga Pisinkhre Cherol aduda Yaubo Wafam Singdi Tribal Nataba Miyoi Singna logi wangmada Tribal ge Lam Singda Khundariba asi Sinanaba Fact Finding Committee ama sembiu MLR amadi LR Act 1960 gi matung ina Churachanpur Kangpokpi amasung Moreda Khundariba Tribal nataba miyoi singi lam sing asi handokna naba amadi matung tarakpada khunda leitaba yadanaba commission na thabag lokhatpiu haibasine Manipur gi chingi lam land audit chatna hannaba State Lengak na Commission da yathang pibaga loinana Manipur gi chingi lam sing ngak senanaba Manga Shubha Schedule Chatna Hannaba Union Government recommendation Thabiu Hainasu Cherol National Commission for Scheduled Tribe ki Chairman da Makhata na Taksinki